आकाशवाणी इम्फाल माइबम दीजमनी पाउ पाजरी आहनबदा मरोइबा पाउ नॉन-ईस्ट जिला की तुपुल रेलवे कंस्ट्रक्शन कैम्प हंदक थोकिबा सिंग निखाइबी की थौदोकता सोक्तुना लायंगलिबा लामी की पर्सनल सिंगी फिबम मुख्यमंत्री नोंथोमन बिरेना सतुना ngasi हक्थेंगनानी यंगसिंख्रे असोकपा सिंगदा लुपा लिसिंग यांखै की सेल की तेंगबांगसु खुसिनखी सिंग निखाइबी की थौदोक थोफमदगी ngasi लेखिद्रबा मियोय निपान की हक्सांग फंखिबगा लेना थौदोक अदुदा लेखिदबा मिगी मसिंग पुन्ना निफुनिथोय सुरे केंद्र की शिक्षा राज्य मंत्री सुभाष सरकार नायरी नोने जिला की मखुराम मरांग सिंग निखाइबी की थौदोक मी कनबा मुसुंग तेंगपांग पिबी की थाबक सथरी बदुदा केंद्रना पांगबा याबा मतेंग पांगनी सोशल वेलफेयर मंत्री हैखाम दिंगोन हाइरी मणिपुर की लौमी सिंह मरोमतोम लेप्सबा ngamnaba honabada sarkarna pangba yaba mateng pangani amasung गृह मंत्री अमित शाह हाइरी लेबाग असigi मनोंगी अमदी मपाल की सिक्योरिटी की फिबम निंगथीना मपांगन कनखलाले नॉन-ईस्ट जिला की तुपुल रेलवे कंस्ट्रक्शन कैम्प हंदक थोकिबा सिंग निखाइबी की थौदोकता अशोक नंगलब लानमी की मियोय सिंग मंत्री पुखरीद लेबा असम राइफल्स की मिलिटरी हॉस्पिटल दा लायंगलिबा सिंग अदु मुख्यमंत्री नोंथोमन बिरेन सतुना ngasi हक्थेंगनानी यंगसिनख्रे थौदोक अदुदा सोगलबा सिंगदा मुख्यमंत्री ना लुपा लिसिंग यांखै पीगनी हाइने लाउथोकिबा मतुंगिना हॉस्पिटल अदुदा लायंगलिबा पर्सनल सिंगदा लुपा लिसिंग यांखै की सेल की तेंगबांग खुसिनखी मुख्यमंत्री ना मफम अदुदा लायंगलिबा साम तरेट सुबा इन्फेंट्री बटालियन के पर्सनल सिंगा वरी वताई सानखी मखोई की हक्सांग हेग यारिबा मकै थुना फगलकनी हाइबगी थाजबसु मुख्यमंत्री ना फोंदोखी मुख्यमंत्री की ngasi की खोंसत अदुदा हक्सेल अमसुंग इन्फॉर्मेशन मंत्री डॉक्टर सापम रंजन चीफ सेक्रेटरी डॉक्टर राजेश कुमार डीजीपी पी दोंगेल अमसुंग राज्य सरकार की मकोक थोंबो ऑफिशियल सिंग लोइनखी सिंग निखाइबी की थौदोक अदुदा लेखिद्रबा साम तरेट सुबा इन्फेंट्री बटालियन की पर्सनल तरेट की असीब हक्सांग इम्फाल की एयरपोर्ट मनाक्ता लेबा बटालियन असिदा पुरखरे मखोई की मफमदा लेकतुना इकाई खुनुबगी थौरम लानमिनी ngasi पांगथोखी चीफ ऑफ आर्मी स्टाफ की महूत सेंदुना जीओसी रेड सिल डिवीजन अमसुंग इंस्पेक्टर जनरल असम राइफल्स साउथ की मकोक थोंबो ऑफिशियल सिंगना लेखिद्रबा सिंगी मफमदा लेकतखी तुंगदा पर्सनल सिंग अदु इम्फाल एयरपोर्ट की इंडियन एयर फोर्स की एयरक्राफ्ट मसा मसा की राय सिंग थिनख्रे नोने जिला की मखुआम मरांग सिंग निखाइबी की थौदोक थोफमदगी ngasi लेखिद्रबा मियोय निपान की हक्सांग फंखिबगा लेना थौदोक अदुदा लेखिदबा मिगी मसिंग पुन्ना निफुनिथोय सुरे ngasi थौदोक थोफमदा केंद्र की शिक्षा राज्य मंत्री डॉक्टर सुभाष सरकार दार्जिलिंग की लोकसभा एमपी राजू बिस्ता मणिपुर की राज्यसभा की एमपी महाराज सनाजाउबले सेंबा असम की पार्लियामेंट्री मंत्री पीयूष हजारिका राज्य की रिलीफ एंड डिजास्टर मंत्री अवांगबोंग न्यूमाई अमदी हिल एरियाज कमिटी मणिपुर के चेयरमैन दीपू गांगमई सुलाक्तुना हक्थेंगनानी यंगसिनखी थौदोक थोफमदा पौमिसिंगदा वा ngangbada श्री अवांगबोंग न्यूमाइन हाई सरकार न मी कनबा मसुंग तेंगपांग पिबी के थाबक हेना कंसिनबा अंगम थाकता होनरी थीबा खंगरी भक्सांग सिंग थिननबगेदमक मसिगी मेन पावर की अवार्ड पलेते थीबी के थाबक असिदा स्नीपर एंड रेस्क्यू डॉग एक्सकावेटर सिंग थ्रू वॉल राडर मशीन सिंग सिजनदुना अंगम थाकता होनरी मसिगी मतकता थी हुमगी थाबक असिदा खुंजा सिंग नसु अंगम मतेंग पांगली थीबा खंगरीबा सिंग अथुबता फंगबा ngamgani हाइबगी थाजब फोंदोगदुना श्री अवांगबो न्यूमाइन हाई ngasi akhoi asi landslide area da search operation ki progress as well as situation se review tonba ai muk lakpani housing pharmacy 27 excavators used or later 14 of the excavators has city civilian manga body phangdriba du phangnana bahona badu da seasonary then the rest say army ki dead body locate tobi aba du search operation the seasonary if need that be hayang su amuka manga su puraga makhata na hoi chathana ba tawri aduga award pam yam su hoi department ki kri pb abra have si yang simbigi wana koi damuk lak chabni housing for the manpower as well as machinery is sufficiently later केंद्र की शिक्षा राज्य मंत्री सुभाष सरकार नायरी नोने जिला की मखुआम मरांग सिंग निखाइबी की थौदोकता मी कनबा मुसुंग तेंगबांग पिबी की थाबक सथरी बदुदा केंद्र न पांगबा याबा मतेंग पांगनी थौदोक अदु यंगसिनबा लाकपगी खोंसत ngasi मखुआम मरांग सिंग द पांगथोक थोरम मदा वा ngangbada मंत्री नाय मी कनबा मुसुंग तेंगबांग पिबी की थाबक पुंग कुनमदी सुना सथरी मसिदा एनडीआरएफ एसडीआरएफ आर्मी केंद्र की पैरामिलिट्री फोर्स अमदी पुलिस यावना तोंगान बलुप सिंग न तेंगबांग पीरी
Thaudoduda angang ani yauna miyoi kya lekhidabada mantri na thamoi sokna awaba phongdokhi mi kanbegi thabaduda sensor machine sing basijanari darkar leiribadi ahenba machine sing thamduna hek yariba makai thiba khangdriba aksang sing phangnaba honagani haujik sijanariba khulai asi meter manga degi tara phawgi manungta leiba haksangi leifam khangmangami hairi khulai asigi matengna thiba khangdriba haksang sing atuba matamde thidokpa ngamlegani haina phongdoladuna Dr. Subha Sarkar na hai यहाँ जो देखा है अभी सबको मिलकर बहुत ही अच्छा जो रेस्क्यू वर्क ये चल रहा है एंड वी आर वेरी सॉरी टू लर्न सो मेनी थिंग आज सुबह से टोटल 4 बॉडीज मिला है तो हमारे सारे देश भर की जनता और सरकार इसके ऊपर बहुत ही ध्यान है जो लोग दुर्घटना के कारण उसको देहांत हुआ मैं सरकार के और जनता की तरफ से उनका नमन करता हूँ और जो अस्पताल में जो है उनको I pray to God that they should be recovered very early. Dr. Subha Sarkar Manipur ge numit marini ki khongsatta ngarang Imphal thunglakibani tabidi pawasi Akashbani Imphal dagini Social Welfare Mantri Haikam Dingon Hairi Manipur gi lomi sing marom dom lepsabangam na bohona bada sarkar na pangba yaba mateng pangkani Imphal East ki poiro pat lamkhai de leiba thambal nu market ta housing satariba tara manga soba ki home mela ge manungsana ngasi pangthoba thorma mada wa ngang mada mantri na hai Manipur asi industry amati atei senthok lambi ohenba yaba masang mathum watpa raija mani hiram ayamada kendra sarkar ge mateng kaya loduna leiri masi ko honaba ge tamak lomi singbu morom dom lepsana ba sarkar na honaba haibasi yamnamak tangai fadaba amani lomi singna Manipur gi lobuk singda phokthok phau khak lokpol waraga hangan dunu leiriba asi sahi chuppa sanganna ba honna ba tangai phade masida tongan ba lau singuga mari lene ba bibhag sing kusam naraga thabak kaya packet pasungani masina raisa sigi senmilon phagarhan badasu asoba mateng oigani Sri Dingon hai hogi state sidi tasengna masagi senmilon lejadaba masagi pothok lejadaba masagi industry lejadaba state ama oibanina khoi si saka se chalaina nam hona bada atu kimatik awaba mo khoi tangai phadana khoi di asigumba masa khoi self reliant oigadaba isana semjaraga isana semilon puthokjaraga hingnanabagi isa iromdam lepsananabagi asigumba pineapple thaba adigi atopa topa laiba khoi state siga chanaba mayam ama kanna honarakanda asi khoi state se phaglangnaba honabada khoi mayam punna honaminaba tam mangandana khoi thuk suba tangai phadana khoi darkar oi haidana ai thamjabani Parsoi kendra gi manung sana leiba lomi singda hargi award pa leheloi haina kendra dugi MLA sapam kunjaki sorna phungdokre wapam asi ngasi ayuk tera sapam lerik leiba MLA gi yumda district agriculture officer yauna lomi singda phodi yentopagi thoromda MLA na phungdokhibani magna hai leiba asi gi miyoi khuding baki sa da humbudra di lomi singni lomi singi sel thumgi phipam pagalana ba hona ba haibasi sarkar asigi mathauni maramatuna sarkar na matam gi pitharak pa scheme singi kudong saba sing lomi singna lona ba hona gadabani Haujik Manipur da lomi singna har phangdabigi awaba kaya mayok naringai serekta pasoi kendra gi oinadi har gi award pa leiraroi hairi Samaj da nupi singi sakti namsinduna thambana khunai ama kaidongai da sakhut pangamloi Imphal gi Manipur Dramatic Union gi hall da ngasi pangthokiba khetri mayum subadani ni iba asengba iral haiba wari masagi lairik amasung motum ramani ni iba karamna themgani haiba seringi lairik phomagi thoromda MLA karam syamna hai nupi singda mahausa dagi pithorokpa gun kaya lotuna lei masi uthok labata nupi singi magun hengit kani amasung samaj da makhoi gi mafam sauna kan mangam gani haukiba matam kaya da samaj da nupi singi sakti namthaduna thambagi hainibi lairik leba si kon ba matam oire Sri Syamna hai samaj da nupi gi midyanga nupa gi midyanga ani gi marakta sauna khena balai nupi gi miyeng na pak saubi heli haibasi aikoi khuding mangna khangadabani amasung makhoi de yaujari ba sakting sing phudok hanabagi damak mateng pangbi gadabani Manipuri site da nupi singna asobo thodang loba horakpada nungai ba phongdokladuna Sri Syamna hai nupi singna puthokpa site gi kudol singda nupi gi masak ningthina miyam da khangan mangami Manipuri nupi singi thoidokpa magun singtha bada loiba nairoi haina su Sri Karam Syamna makataki Kamjong Zilla ge Sanalok amasung Nambal Lok Torel singda nga amasung atei ising da leiba jiba singi masing hantarak lehari Myanmar ge Chenduin River ge masa wariba Torel sing asida nga amadi atei ising da leiba jiba singi masing hantarakpagi maram mafam adugi khunja singna aina yadaba popi pambi thabada chemical fertilizer sing paktaknana sijinnabadagi ni hairi khunja singna phungdorobagi matung ina mafam sing adu da leiriba senthok lambi asi Torel sing adudagi nga phabana oiri adubo nga phabagi sang mahausa ge phibam dagi sathina hanthare hairi Torel sing adu da hauji nga asoba amata phaba ngamdre
masigi maruoiba maram turel sing adugi manakta khuncha kharana ain kaina popi pambi thaba madi har yamna sizinabana oigani haukiba matam kharada mafam aduda leiba naga amasung kuki kanglupki miyosingna sarkar gi war on drugs hogotpa oina popi thabagi mayokta leble haina lautokhi hiramasi gi matangda lamdam adugi khuncha aso ahumsina aikoi gi ukhul paumi sothing simreda asumna phungdorakli hantakti sanaloka naman loksida nga phangbasi masing yam handar thaina gi chahi mamang da yengadi nga se ngara kuma kilo manga taruk taba yam phanglamane adubu akhoi gi leipam sida khungra mukta poppy plantation tawnaramna chemical gumba fertilizer gumba yam season gi bdigi adu ising do lok yam se chenchen ganda nga gi marine life sida yam shokra mamale Edison KAY gi myoy ani Assam Rifles ke Somsai Battalion da khulai thatuk na hauki be rai nimita changchakre battalion adu da Manipur police yaw na pangthoki ba homecoming ceremony da makhoina .22 gi pistol ama .22 gi pen pistol ama .32 gi pistol ama mati atai maru ke amaru makok thongba official sing da khusinaki lalobo sing na aran balemi da salam badagi mausa gi isel da halak padan ngai ba phongtola duna makata na so atai lalobo sing khulai thatuk na mausa gi isel da halak na ba official sing na apel tawri Rajya Sarkar ki War on Drugs 2.0 mapung phana sakutuna Paumai Naga Union, Paumai Naga Women's Union amadi Paumai Naga Students Union senduna bike amasung car rally ama ngarang pangthokre. Rally adu lupsing asena senapati ki District Administration, District Police, Forest Department, Horticulture Department amadi Agriculture Department ka punna senduna pangthokibani. Ngarang nongkana surabaso bike amasung car rally adu Paumai area ki tongan ba khungang mapan phautuna punna kilometer sam yang kai rom pausel puduna sarki. Rally aduna drug season naban haksang da mangjaba kaya adugi pausel khunja sing da ningthine pibangam ki hairi Paumai Union sing na khunja sing aduda popi pambi thaba yaroi haibegi akan ba warep sulokhi Union sing ga khunja sing ga punna popi thaba ki mayokta lemina ba haiba warep amasu lominakhi Senapati Jilla ki Ningthopam da Triple IT ki building sagadori basida lam mapu sing na ayadapan pibi danaba Ningthopam ki miyam na appeal tawri Land Owners Committee ki chairman thokpa cherola madai mafam maduda Triple IT sanaba thorang paikhalingai da kanagum kharana sel gi demand torpa thengnari hairibadu yamna laibak thibani mafam maduda sarkar na Triple IT ki building sapi bai basi miyam gi kanabani masi khangduna khunja sing na ekar sama yankhai gi lam dan tawribani Building asi haukiba English ngani tara tarupti ki saba hauna ba warep laukibani adubu hiram kayada yanada ba laikibadagi saba ngamdana lerikibani sayed nabasing loisinduna ayed apan yaudana thabak asi paikat pahurapada kanagom amatana ayed apan pibiganu hairi Thobal Jilla ki Khangabuki yamna maru oiba lambi ama oriba mayai lambi ki pibam ngasi yamna phatre gari sathok sasin da khutong sadaba kaya mayok nari hairi pibam masi yenglaga Khangabok Development and Students Union Khangabok na lambi asi dalai diba Kongkut Singh mention bigi thabak sathaba hokre lambi asi phawduna chaliba miya maru oina mahiro sing da khutong sadaba thokliba si ko na ba khongthang asi lorpani haina union gi cherola mana phungtoragli Communist Party of India CPI Imphal East sei hum khudingi pangthokpa mifam ngasi khudrak pamda leiba Sinam Community Hall da pangthokre thoromadu da Manipur Bharat amasung malem gi oiba rajniti gi maram kumna yauraba draft report ama pothoktuna khanani nekhi thoromadu da wangang bada CPI Manipur State Council gi State Secretary L Sotin Kumar nai Manipur asi malem gi UR haganba earthquake sedimentary rock ki mafam oibana miyamna section na leiba tangai phade masina toina UR haba amadi singning khaibi gi thodok thopgi maram oiri Mausagi oiba kudong tiba asidigi kanjana bagitamak lengang na tangai padaba thabak thorom sing paikhat kadabani sakwa thorangi thabak paikhat pada natural disaster dagi ngak thok pangam gadaba polam sing hapagi tangai padaba lei Akashbani Imphal dagi pau tabiri Gृह मंत्री अमित शाह ना हाइरी लेबाग असिगी मनुंगी अमदी मपान की सिक्योरिटी की फिबम निंगथीना मपांगन कनखलाले हैदराबाद इंटरनेशनल कन्वेंशन सेंटर दा हौजिक सथरिबा नुमिनेनी की ओइबा बीजेपी के नेशनल एग्जीक्यूटिव मिफम दा वाफम मसी श्री अमित शाह ना फोंदोखेबनी मागनाई प्रधानमंत्री नरेंद्र मोदी की लमजिंग मखादा लेबाग असिगी डिफेंस सेक्टर सिंथानिंगाई ओइना फगरन नंगमले जम्मू अमसुंग काश्मीर दगी आर्टिकल 4 मुद्रा लोथोके बसी मसीगी मयक लारबा खुदमनी हाइरी अरोइबदा मरोइबा पावमो None Zilla ki Tupul Railway Construction Camp ta handak da thokiba singning khaibe ki thodok ta soktuna layang liba lanmi ki personal singi phibam Mukhyamantri Nongthoman Birena satuna ngasi hakthengna ni yengsin krai asok pasing da lupa lesing yang ki sel ge tengbang so kusen ekhi singning khaibe ki thodok thopam dagi ngasi leikhidraba miyoi nipan gi haksang phangkhiba ga lena na thodok adu da leikhidraba mi gi masing punna ni phuni thoi surai
केंद्र की शिक्षा राज्य मंत्री सुभाष सरकार हाइरी नोने जिला की मख्वाम मरांग सिंगदा सिंग निखाइबी की थोदोक्ता मी कन ममुसुंग तेंगबांग पिबी की थाबक सथरी बदुदा केंद्र न पांगबा याबा मतेंग पांगनी सोशल वेलफेयर मंत्री हैखाम दिंगोन हाइरी मणिपुर के लौमी सिंह मरोम तोम लेप्सबा ngamna bohona bada सरकार न पांगबा याबा मतेंग पांगनी अमसुंग गृह मंत्री अमित शाह हाइरी लेबाक असिगी मनुंग के मति मपान की सिक्योरिटी की फिबम निंगथीने मपांगन कनखला लै पाउलोय सरे।